Hi guys, so welcome back to another video. So, hoi video thagattabadi yam kuire ado ngasigi videos tadi reading se mayamna title dagi su khangbiramani April ahead reading hadi April hariba tha sida kai tholak pi ai kai rak pi ai na chingbono adugi mayamda reading se tawdoine aduga April ahead reading sida adum pile ahum thokna khaidok charakani pile ahum do reading hawdri kanda isa isana isagi apamba pile do ai pile do su ucharake do isa isagi apamba pile do choose taraga pile dugi oiba reading do for example pile A khanibana pile A gi B khanibana pile B ge dumaina pile dugi oiba reading do tabiyo aduga April month sida kay rak pi ai kay tholak pi ai habado mayam punna yengminarase aduga ngasigi reading sisu general reading oibanina yam ka hena personally resonate tawgani habdi leite aduna personal reading tawbiningmasingna ai Instagram link to ai description box ta pijaramge adu Instagram da changaga DM tawbiraga isa isagi oiba adum personal reading lawbiba yagani aduga ngasigi reading se adum like mayamna tabiro yengbiro aduga April month da kay thokadage habado khangminarase aduga mayamna makha tana channel asibu like tawbiyo subscribe tawbiyo and then share tawbiyo aduga video sida adum mayamgi mo chum comment tawbiramo aduga hoi video se aido handak yausang dagi like out of station oire aduna video se kuina thagatpa ngamudre ko adu stegi dum consistent oina thagatpa ngamna na bahot na jarage mayamna support tawbiyo without further ado video se hawrse am nomi camera so, tamang vida video se horse, let's get into the video. Hey guys, so file home se, ngasigi video sige file home se dalay jare file A, file B, and file C kwa. Ado file sing se, ngahaktang push toraga, karamba file or karamba ideal figure choose to sige habdo isa-isa na kanbiro, ado ga isa-isa ge apamba file dugi matungina reading se tabiro kwa. Ado file A, file B, file C, file home se dagi isa-isa na apamba file amamam choose to biro. So ngasigi ahanba file se sige first key oiba ideal figure se choose tawbiba natragana file A choose tawbiba chilinaw singgidamakta April hariba month sida kari lege habado mayam punna yengminarase ko. So April hariba month sida 9 of cups, 10 of wands, 10 of swords, 4 of wands, and then 7 of swords ko. Sumaina card mga si pick tawre ado April hariba month sida file A khanbi be chilinaw singi kay orakpa yabage habado card mga sina sum up tawrakadoini ko. Ado first of all file A khanbi be chilinaw singse April hariba month sida mina kalak yengjinba kharadi leigadari ko haidi mina kalak yengthiba thaba mataw matamda mina haidi maningda backbite tawba ngangnaba adagi karem ka thainaba bu oiro fattaba terms da haitare ko haidi isana kainoma afaba ma tankhatkidore or afaba ma phangidore haibagi maninse isagi surrounding da leiba relatives oibai friends oibai adugumana phangba yaebako amaina phangbadagi like isaje kay haini mina kalak yengjinba adagi thaba ma taw matamda isagi oiba personal thabakta adum mina khut thingjanbai tapta tarakpa aduga isagi mangda netaba tungda mina mayam adum afaba fattaba wa mayam ngangnaba haitare ko isa habdi isada kalak khamanbadagi or isana afaba ma achieve tawgidore habase khangबदगी को खनबदगी इसागे अकोइबदा लेरिबा मरुक मपांग ओइबि याइ रिलेटिव्स ओइबि याइ मोइना दुम कलक खमनबदगी कय हाइनी backbite tawbagumba adagi adum gossip tawbagumba adugumba mayama thengnarakpa yaibako aduna mina khara kalakpa khamanba and then yengjinbagumba adugumba khara April hariba month sida thengnagadawribako amukasu 10 of swords hariba card se thole AC 10 of swords hariba card chi matungina isana yamluna khanjaba miyoi haitare ko for example isagi friends close friends ko natragana isagi dum relatives natragana maybe even isagi partner na pawbo oibi ya isada samhiram kharada minambagumba adagi isagi aningba apambagi wangmada haitare ko isagi aningba apambagi wangmada isagi expectation ni wangmada thabak tawrakpa isana khanjarubaga miduna tawthorakpaga chanadabagumba adagi isana ningjaramba isana mi haidi isagi mar mapangda boiro relatives da boiro adagi close oina loina mi da boiro isana thajaramba moya tawthorakpaduga isagi thajabase baklauna maning hanbagumba haidi betrayal gumba backbite gumba adagi backstabbing gumba adugumba khar thengnaba yaebako isana thajaba miyoi singdagi aduna April hariba month sida
kay haini mi se phanyamna close ba mi orgasu ekta fully trust tawbagumba ekta fully thajabagumba sigumba se panga tawbigano na card chine advice pi ba ko makha tarak po ina April hariba man sige afaba khara sudum laye pile a khanbi bechuli now singi damakta April hariba man se isa nagningjaba pamjaba khara fulfill tawba for example isa je isa na hana dagi keno ma pame na hotna jarak pa keno ma phangna ba hotna jarak pa thabak thoram khara mai pakpa gumba haidi isa je achievement gumba khara phangba adagi isa na tawba thabak khara adum mahai chaba gumba adagi isa na thaba ma tawjabada mina recognize tawbiba mina masak khangbiba gumba adagi isa gi hotna zaman gumba khara phangba gumba or isa na yamna adum hanadagi pamaga lakpa thabak khara ningba thungba or isa je aphaba blessings gumba khara phangba yabagi chances lay adugumba singdo aphaba khara phangbagi mami ubanina mina kalak yensingda kalak khamanba gumba se laktoine bako aduna masagi aphaba khara phangagadi mina kalak ba haise mahausa ne adum natural ne ko aduna isana isagi aphaba singdo phangiba singdo isagi blessings singdo phasna adum receive tawnaba accept tawnaba hotna biyu aduduga ngasagi isana afaba tankhatlakpa hobada mina kalak khamanba yengsinba adugumba singdo yarige ignore tawnaba hotna biyo ba haidi miga manaraga muknaba khatnaba chainaba or mibu yam hekta thajaba migonda isagi decision gumba hekta lephanba adugumba se yarige tawbiganu isagi decision khudingmak April hariba mansida isana isagi damakta lawjanaba hotna biyu aduga afaba khara lakadawba lay afaba khara achieve tawgadaba lay aduna isana afaba blessing singje achieve tawnanaba afaba blessing singje accept tawnanaba ready da laybiyu prepare tawraga laybiyu and then migi minok masha khara su khangba ngamnanaba ready da laybiyu na card chine advice piba ko makha tarakpada akhoi 10 of wands 4 of wands sumaina card ani thole so first of all April hariba manjida sigi 4 of wands hariba card china kai describe tawge ha matamda pile a khanbiriba ichudinaw singse April hariba mansida isana tawba thabak khudimakta isagi imung manung or isana yam close na khanjaba mina di fully supportive oiba ko haidi isana thaba ma tawdore or thaba ma hona dore or kainoma anauba thaba ma paikhatke or si tawge khotke adum any situation khudimakta any thabak tawge na khanma matamda isagi nakna loinaba isagi closest person natraga isagi family gumbadagi dum full support phangba isagi maningda strongly backbone na lepirakadabagi mami uibuka aduna ngasagi isana thajadaba mi khana isagi maningda phattaba tawtaragasu isana afaba tan khalapa matamsida isagi damakta lepigadaba isagi damakta supportive oibigadaba mi sudum leitabadi nattebako aduna April hariba manse harau tayambanasu feel tawgani aduduga mina kalak khamanba yengsinbanasu khara adum yarakani afaba khara leragadi phattaba khara sudum leigani habanebako aduna ngasagi sana thabak tawba khudingmakta adum isagi family and then isagi closest person na di adum strongly support tawbirakpa strongly adum help tawbirakpa adugumba khara adum thengnanibako aduna afaba khara lakadawba lay lakadoriba singse achieve tawnaba hotnabada isagi supportive oiba person miyam adum tholakani habanebako and then 10 of wands hariba card che thole so sigi card chi matungina April hariba mansida pal oibiriba chilinaw singse kay haini imung manungge ba responsibility di kitang henkalakpa haidi isagi kokthakta isana hana puramdaba imung manungge ba responsibilities duties kumba khara impose tawrakpa adugumba di khara thengnani and then thabak income maktabu oragasu satlauna isana hana puramdaba burden gumba khara purakpagumba dagi khanghaudabida isagi kokthakta achauba potlum khara thangalakpagumba heavy duties impose tawrakpagumba adugumba di khara thengnanibako aduna pile a oibiriba ichilinaw-singna isagi oiba duties and responsibilities khara fulfill tawba ngamnanaba ready da laybiyo haiba advice su cardtagi phangebako so April hariba manse pile a gi oinadi mostly positive side su mayam lay aduga negativity khara su dum yawi aduna balance oina chatle aduna afaba mayam grab tawba ngamnanaba April sida hotnabiro pile a gi oiba reading matang soina loisinjarage sidagi lawba yaba advice sing loisinbiraga mathangi reading amu ngaiminarase ngasiga oinadi pile a gi reading se matang soina loisinjarage. Hey guys, so mathangda pile B ko sigi blue idol figure se natraga na sigi tarot deck pile B se khanbiba chulinaw sing bidamakta April hariba mansida kay tholakpa yai kay erapya yai na chingbodo yengdoine ado khoi pile B gidamakta card che pick tawjare the star, the chariot, oh sorry, two of cups, six of coins,
8 of coins. So sumaina pile B gidamakta main card singse pick tawba loizare. Ado April hariba monthsida pile B gidamakta kay tholakpa yage kay irakpa yage habada yengdoine do pile B oibiriba ichili now singse hauzik phawbada haidi ko April se yaudri do hauzik phawbada March ke ending swaisi phawbada isase dum mentally and emotionally peaceful oiba ingam ngamdabagumba isada karigumba nungnangba haidi dum kaigumba tension khara stress khara dum loinaraga leibagi mong mataw khara oibuka haidi pras isagi life se stable oidabanani khangde natragana isana yamna adum stressful oiba work phase ama go through tawbani khangde natragana thabak khara da or hiram khara da isada tension guma me ama phangbagi mong khara oibuka maybe relationship amagi breakup go through tawbo RMBI maybe isaje ana ayek yawbo RMBI or imung manungda ana ayek yawbo RMBI or thabak kumbagi work kumbagi stress or tension guma leibi RMBI or studies kumbagi tension RMBI any field RMBI do hojik se kitang mentally and emotionally peaceful oiba watpa physically strong oiba watpa isaje tawbam khangdaba wakal se stuck tawraga leiba life se move forward tawba ngamdaba adugumba khara adum go through tawbagi mong khara uibako so sigi the star hariba card china kai describe tawge ha matamda April hariba month sida pile B convey by chili now sing some sort of healing gumba adagi adum good times khara adum la phanggadore ba lakadore bu ka haidi hojiki pile B oibi ba chili now sing pukning wakhal leita driba nungai triba adagi adum settle tawbam khangdriba sa si sing jidagi khara makhai da arsu heal tawbo ngamba isagi damakta afaba times khara good times khara adum lakadobugi mami uibo ka April hariba month sida aduna pile B oibiriba chili now sing se April hariba month sidadi wakhal nungai thokna nungai na adagi life se awaba sum go through tawar layo habidi yabada te aduna kitang darsu nungai thokpa ngamna hotna biba adagi wakhal kitang refresh tawna hotna biba adugumba tawbiyo aduga masana universe na kwa adum isagi mind se refresh tawna ba isaje healthy mind ama lakna ba adagi ngasagi nungai tana leremba situation dudagi kitang darsu heal tawrakna ba help tawrakani ba ko aduduna afaba situation khara isagi life ta lucky ba face khara dum lakadawba leire habasima khangjingbiro ba ko mathangda the chariot sigi the chariot hariba card chigi matungina some lucky events are gonna happen in your life ko sida pile A card ahan mana su hai kre pile B kan bi bechil now singi damakta April hariba man sida good incidents khara afaba thabak khara or nungai ba thodok khara tholaka da leire dagi life se ngasai gi isana pamba lambi gi opposite ta sum chatlamba da hoji se isana pamba side rom da isana pamba mong rom da life se khara khara lak ba horpa gumba adagi isagi damakta opportunities kumba openings kumba khara khara tholakpa isaje ngasai gi daw yade na ka haram kaina khallaga hairaga lerambado daw khara khara yarakpa gumba khara lucky orakpa haitare ko adugumba incident khara dum thengnarakadawi aduna good times are coming for you in this month ko haidi April hariba month sida pile B oibiriba chili now singi damakta afaba times khara dum lakadawi habasima khangjinbiyo ba ko mathangda 2 of cups ko sigi 2 of cups hariba card sigi matungina pile B convey by chili now sing se April hariba month sida relationship kumba su reconcile tawba or relationship kumba se kai haini isana yam thajaruda ba mo da relationship wakhal yam chanaba mi ngo relationship lerpa gumba or isaga wakhal yam chanaba mi ma suddenly isagi life the entry tawrpa gumba or isana relationship kumba problem face tawbibo ergadi problem sing dudai khara makhai darsu solve taraga April hariba month sida good times khara lakminaba gumba reconciliation gumba and then isana jaga khudingda pulluba mafam da loinaruba mi singse isaga wakhal chanaba isana khalambaga mi singdona tawthorpaga chanaba isana mingondagi thamba expectation gumba se khara makhai dum ningma thungba kwa aduduga dum isagi loinariba surrounding the loinariba isagi circle of friends natragana isagi partner or isagi family sing se dum wakhal jana na smooth oina life se chaminaba ngamba aduga April hariba month sida dum isana khanjarambaga mina tawthorpaga dum haife chanaba manaba adum ngasagi lucky face la chingaktoini ko sise haidi adum wakhal janaba mi ma phangba natragana relationship kuma reconcile tawba or patch up tawraga chaminaba or suddenly isagi life te khangawdabida wakhal yam janaba mi ma entry tawrakpa gumba or isana jaga khudingda loinariba mi khudingmak se wakhal janana chaminaba itabda tawba adugumba khara good peoples khara adum loinaraga chaminaba yabagi or good times khara quality times khara dum phanggadawriba ko mathangda 6 of coins ko sigi 6 of coins hariba card chigi matungina pile B khanbiriba chili now sing se April hariba month da isagi effort ki equal return phanggadawriba haidi isana any thabak ta any jaga da any mafam da isana thadariba effort gi equal return phangdawriba ko haidi isana thaba ama phangnaba kanna hotnajare khalo adugi
ꯍꯣꯠꯅꯖꯔꯤꯕꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯁꯦ ꯐꯪꯕꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯄꯥꯝꯖꯕ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯖꯕꯁꯦ ꯏꯁꯥꯅ ꯄꯥꯝꯖꯔꯤꯕꯗꯨꯃꯛ ꯑꯣꯏꯊꯣꯛꯄ ꯉꯝꯕꯒꯨꯝꯕ ꯑꯗꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯃꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯐ꯭ꯔꯦꯟꯗꯁꯤꯞꯃꯛꯇꯕꯨ ꯑꯣꯏꯔꯒꯁꯨ ꯏꯁꯥꯅ ꯊꯥꯗꯕ ꯑꯦꯐꯔꯠꯇꯣ ꯃꯤꯁꯤꯡꯗꯨꯅ ꯑꯣꯔ ꯃꯤꯑꯣꯏꯗꯨꯅ ꯏꯀ꯭ꯋꯦꯜ ꯔꯤꯇꯔꯟ ꯄꯤꯔꯛꯑꯒ ꯏꯁꯥꯒꯤ ꯂꯥꯏꯐꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯝꯗꯕ ꯋꯥꯅ ꯆꯠꯂꯝꯕ ꯑꯣꯔ ꯑꯟꯂꯛꯀꯤ ꯑꯣꯏꯅ ꯈꯟꯖꯔꯝꯕꯁꯤꯡꯗꯨꯗꯒꯤ ꯑꯐꯕ ꯇꯔꯟ ꯑꯃ ꯁꯗꯟꯂꯤ ꯂꯧꯔꯛꯄꯒꯤ ꯇꯥꯏꯞꯇ ꯂꯥꯛꯀꯅꯤꯕꯀꯣ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯑꯗꯨꯝ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯛꯀꯤ ꯑꯣꯏꯕ ꯃꯟꯅꯦꯕꯀꯣ ꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯍꯟꯗꯛꯀꯤ ꯑꯣꯏꯅ ꯃꯊꯪꯗ 8 of coins ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯁꯤꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯑꯦꯄ꯭ꯔꯤꯜ ꯃꯟꯁꯤꯗ ꯀꯩ ꯑꯦꯗꯚꯥꯏꯁ ꯐꯣꯂꯣ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯛꯇꯣꯏꯅꯦ ꯁꯤꯗ 8 of coins ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯁꯣ ꯁꯤꯒꯤ 8 of coins ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯑꯣꯏꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯡꯉꯥꯏꯇꯅ ꯋꯥꯅ ꯂꯩꯔꯝꯕ ꯐꯦꯁꯇꯨꯗꯒꯤ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯁꯗꯟꯂꯤ ꯕꯛ ꯂꯥꯎꯅ ꯂꯥꯛꯀꯗꯧꯔꯦꯕ ꯑꯗꯨꯃꯥꯏꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯏꯁꯥꯁꯦ ꯇꯔꯪ ꯆꯠꯂꯒ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯑꯐꯕ ꯃꯌꯥꯝꯁꯦ ꯂꯥꯛꯏꯁꯦ ꯑꯁꯦꯡꯕꯔꯥ ꯀꯥꯏꯅ ꯏꯁꯥꯅ ꯏꯁꯥꯒꯤ ꯂꯛꯀꯤ ꯐꯦꯁꯁꯦ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯒꯤ ꯏꯁꯥꯅ ꯑꯐꯕ ꯃꯌꯥꯝ ꯂꯥꯛꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯈꯣꯡꯁꯦ ꯊꯧꯔꯤꯅ ꯄꯨꯟꯁꯤꯟꯖꯔꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕ ꯏꯁꯥꯅ ꯏꯁꯥꯗ ꯗꯥꯎꯠꯁ ꯑꯦꯟ ꯂꯤꯃꯤꯇꯦꯁꯟꯁ ꯂꯩꯖꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯖꯤꯟꯖꯕꯒꯤ ꯃꯑꯣꯡ ꯈꯔ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯥꯏꯐꯅ ꯐꯅꯌꯥꯝꯅ ꯑꯐꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯔꯛꯑꯒꯁꯨ ꯏꯁꯥꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯦ ꯃꯥꯡꯍꯟꯖꯕ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯔꯤꯈꯩ ꯑꯦꯄ꯭ꯔꯤल ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯁꯣꯜꯁꯦ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯤꯌꯣꯕ ꯑꯦꯚ꯭ꯔꯤ ꯁꯤꯆꯨꯋꯦꯁꯟ ꯈꯨꯗꯤꯡꯃꯛ ꯍꯦꯟꯗꯜ ꯇꯧꯅꯕ ꯒ꯭ꯔꯦꯞ ꯇꯧꯅꯅꯕ ꯍꯣꯠꯅꯕꯤꯌꯣꯕ ꯏꯁꯥꯅ ꯏꯁꯥꯗ ꯑꯐꯥ ꯑꯄꯨꯟꯒꯨꯝꯕ ꯐꯥꯖꯤꯟꯕ ꯄꯨꯟꯁꯤꯟꯕꯒꯨꯝꯕꯁꯦ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯅꯁꯨ ꯑꯦꯄ꯭ꯔꯤꯜꯁꯦ ꯌꯥꯝ ꯑꯐꯕ ꯃꯟ ꯑꯃꯅꯦ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯑꯐꯕꯁꯤꯡꯗꯣ ꯑꯦꯆꯤꯞ ꯇꯧꯕ ꯑꯦꯛꯁꯦꯞ ꯇꯧꯕ ꯉꯝꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯑꯐꯕꯁꯤꯡꯁꯦ ꯀꯩ ꯍꯥꯏꯅꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯣ ꯑꯗꯨꯝ ꯏꯁꯥꯒꯤꯗꯃꯛꯇ ꯂꯧꯁꯤꯟꯕꯤꯍꯧ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦ ꯑꯗꯣ ꯄꯥꯏꯜꯕꯤꯒꯤ ꯑꯣꯏꯅꯁꯨ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ Hey guys, so last but not the least, ngasigi oina third pile C natragana sigi gray idol figure ko. Sigi tarot deck se choose to biba ichili now singi damakta April hariba mansida kari lege habado mayam punna yengminarase pile C gi damakta khoi card se hana draw tawrase ko. Two of Swords, the Empress, pile C gi damakta April hariba mansida kari lege habado ko. Five of Pentacles, the World, Eight of Swords ko. Sumaina layre pile C gisu main card singse ado pile C gi damakta April hariba mansida kari lege habado yengminarase hawrase reading se. So pile C gi damakta first of all April hariba mansida Two of Swords ko. Two of Swords hariba card gi matungina pile C khanbiriba ichil inaw singse April hariba manse kya ka hena isagi damakta productive oiba ngamdabagi type ta tawba ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯊꯕꯛ ꯑꯃꯃꯨꯛ ꯂꯥꯛꯁꯟꯕ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯕꯤꯖꯤ ꯑꯦꯟ ꯇꯥꯏꯠ ꯁ꯭ꯀꯦꯗ꯭ꯌꯨꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤꯀꯥꯟꯗ ꯊꯕꯛ ꯑꯇꯣꯞꯄ ꯑꯃꯒꯤ ꯀꯣꯜ ꯂꯥꯛꯁꯤꯟꯕꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯔꯛꯇꯕꯒꯨꯝꯕ ꯑꯗꯒꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯃꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯉꯝꯗꯕ ꯏꯖꯤꯂꯤ ꯗꯤꯁꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯒ ꯏꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕꯤꯗ ꯗꯤꯁꯇ꯭ꯔꯦꯛꯇꯦꯠ ꯑꯣꯏꯔꯕꯅꯤꯅ ꯑꯅꯧꯕ ꯊꯕꯛ ꯑꯃ ꯂꯥꯛꯁꯟꯕꯗ ꯑꯅꯧꯕ ꯊꯕꯛꯇꯨꯁꯨ ꯑꯃꯨꯛ ꯆꯠꯅꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃꯁꯨ ꯃꯉꯝ ꯁꯥꯟꯗ ꯑꯃꯁꯨ ꯑꯣꯏꯗ ꯑꯅꯤꯃꯛꯀꯤ ꯃꯌꯥꯏꯗ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡ ꯈꯔ ꯑꯗꯨꯒꯨꯝꯕ ꯈꯔ ꯄꯤꯔꯤ and then ꯏꯁꯥꯁꯦ ꯋꯥꯈꯜꯃꯛꯇ ꯑꯣꯏꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯐꯝ ꯈꯪꯗꯕ ꯏꯁꯥꯁꯦ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯔꯒꯅ ꯐꯅꯤ ꯍꯥꯏꯕꯁꯦ ꯈꯪꯐꯝ ꯈꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯗꯨꯅ ꯂꯧꯔꯛꯄ ꯗꯤꯁꯤꯖꯟꯅ ꯏꯁꯥꯗ ꯀꯣꯟꯅ ꯇꯨꯡꯗ ꯃꯥꯡꯖꯕꯒꯨꯝꯕ ꯑꯀꯥꯏꯕꯒꯨꯝꯕ ꯑꯗꯨꯝ ꯄꯤꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯌꯥꯔꯤꯈꯩ ꯏꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯖꯦꯁꯟ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯁꯤꯒꯤ ꯊꯕꯛꯁꯤ ꯍꯥꯟꯅ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯒꯤ ꯊꯕꯛꯁꯤ ꯀꯣꯟꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯥꯏꯌꯣꯔꯇꯥꯏꯖꯦꯁꯟꯗ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯑꯗꯨꯗꯨꯒ
Sigi two of swords hariba card sigi matung ina isaje decision lawbu matamda wisely lawbiyoboka haidi any thabak thorom khudimakta isagi mangda option ani tholakpugumba adugumba khar thingnarakani boko April hariba mansida aduna isana any decision laramdaida isagi damakta khwaidagi best oina khanjaba decision do personally isana isagi wakhalda khwaidagi best oina khanjaba do adudo oina stick tawbiyoba migi opinion dagi decision lawbigano haiba advice se card dagi phangeba हाइबदी ngसाइगी प्रोडक्टिव ओइबा सु खरा वाटपगी मोंग ओबनिना इसाना थबक से प्रायोरिटाइजेशन सॉर्ट आउट तौद्रगदी इसाजे जगह अमद स्टक तौरगा लैबा हाइदो तसिना तौरकदोइने बदुना अदु तौदना बगी दमकते इसाना थबक से सीमा तौदबा यादे सीमा हाना तौदबा यादे हाइबगी प्रायोरिटाइजेशन द थम दरकार ओइ हाइनेबको सिंदोक सिंजिन खरा दरकार ओइ एडजस्टमेंट खरा दरकार ओइ हाइनेबा मथंगदा द एम्प्रेस हाइबा कार्ड थोले एसिगी द एम्प्रेस हाइबा कार्ड सिगी मतुंगिना पाइल सी खनबीबा पाइल सी ओइबीबा चिनिनाव सिंगसे एप्रिल हारिबा मंथसिदा इसाना मिंगोंदगी एक्सपेक्टेशन जे याम हेन थम्बगुम्बा फॉर एग्जांपल इसाना अदम इसागी मर मपांगदगी बोइरो इसागी पार्टनरदगी बोइरो इसागी फैमिलीदगी बोइरो थम्बा एक्सपेक्टेशन जे मीदुना ngamba एक्सपेक्टेशन मीदुना ngamba थबकी वांगबदा एक्सपेक्ट तवगुम्बा को इसाना हादि इसाना for example मियोय अमना सिगी थबक से तौरकनी काइना हाईली एक्सपेक्ट तौरगा मीदुना तौबा ngamdabadagi isagi expectation je kaibagumba isana ningjarambga meena tawthorapagi chan chanadabagumba adugumba kharsu thengnarpa yaduna mingondagi yam ka henba big expectation thambiganu haiba advice se kartagi phange aduga isaje April hariba mansida mingonda easily attach oiganba haitare ko haidi mi isada kitang phana wangang pa or isada kitang afaba treatment piakpa mi se easily trust tawbagumba adagi इसागा खितंग नोंग फादोका वारीगा सानाबा मीदा हेक्ता अटैच ओशनबगुम्बा अदगी इसाना इकुई कुइना लोइनाद्रिबा और इसाना अदुम मी हाइदि मियोय अमा हेक्ता दा और हाना खंगनारपो ओइगेरा कोना खंगनारपो ओइगेरा मियोय खरादा अदुम इसाजे ओवरली अटैच ओशनबा हाइतारे को हाबदी इसागी इमोशन जे इसागी कंट्रोल दा लैतबा मी सि मिंगोंदा हेक्ता ओवरली अटैच ओशनबगुम्बा मिंगोंदा हेक्ता ओवर एक्सपेक्टेशन तौशनबगुम्बा अदुगुम्बा खरदुम थेंगनारकनी अदुदुना इसाना इसागी निंगबदुम मांगहनजबा इसाना इसागी निंगबदुम थुगाइजबगी मोंगना लाकनीबको अदुना इसाना इसागी इमोशन गुमसे इसागी कंट्रोल थमना बहना बियो अदुगा मीबु यम का हेना इजीली ट्रस्ट तौबिगनु एंड देन मिंगोंदा यम का हेना अटैच ओइदना बहना बियो बको मरमदी हाइदि अटैच ओइदना बहना बियो हाइबे मरम से 5 of pentacles ना पिरक्तोइनेबा सिगी 5 of pentacles हाइबा कार्ड सिगी मतुंग अप्रैल हाइबा मंसिदा पाइल सी खनबी बैचिनी नाउ सिंगसे डिसअपॉइंटमेंट्स कुंबा सेटबैक्स कुंबा wrong perspectives कुंबा खर थेंगनारपि यायबा हाइदि पाइल सी खनबी बैचिनी नाउ सिंगसे इसाना ngसाigi mingonda gi thamamba expectation isana life ta thamamba perspective isana khanjaramba singduga reality ga onana lakpagumba isagi expectation ga reality ga yam khetna badagi isaja tawbam khangdaba wakhal charangna ba aduguma myam lakani adagi isana isagi hopes ta isana thajaba thamiba miduda disappointed oiba life ta trust issues leiraga leihoba aduga adum kai haini wrong perspective haidi ngasai isana khalluriba vision duga isana si tholakani kana khanjaroba duga asengba duga yam khetnarakpadagi isaje life ta adum kai haini yamna jaga amda stuck tawraga leiba adagi isaje tholaiba thabak singdo analyze tawba ngamaktaba adugumba khardum thengnarakani bako aduna ngasagi mingonda yam ka hena attach oidana ba hotna biyu aduga mi bu hekte easily trust tawbiganu isana isagi emotion isagi control da thambiyu haiba advice card tagi phange bako so mathang the 8 of swords and then the world hariba card chithol eko so sisina negative oiba vision khara pi khre pile sigi damakta negativity khara yaugadawi April se ko but April se phattaba ngakta oirabra habidina tebako pile si khanbi bai chilinaw singi damakta the world hariba card chithol iba so sigi the world hariba card sigi matungina ngasagi phattaba negative oiba incident myam thainaraga su or nungaitaba productive oidaba thodok myam thainaraga su pile si khanbi bai chilinaw singi damakta su ning bakhari thungadaba adum uibo ko April hariba mansida haidi ngasagi sagi rough phase hagadra unlucky phase khara leigi taragasu April hariba mansida isagi damakta afaba opportunities khara lakpa or isagi ningjarakpa khara adum thungba yabagi chances ti dum leibo ko adun April hariba manse ta loina mak phatre habdi nate afaba khara sudum yarakadawi afaba khara sudum lei ko adun isana hope mang kai haini adum hope to bole piganu hoi isana section gadaba jaga da section biraga afaba opportunity su lakadaw balebinina afaba opportunity su matang matam chana grab tawba ngamna bo hotna biyo bako last but not the least 8 of swords hariba card chithol asigi 8 of swords hariba card chi matungina
April month sida pile C oibri ba chili now sing sing asagi rough oiba thodok khara thengna badagi or isana nungai taba isana pen daba thodok khara thengna badagi isana isaje trust issues lei jarakpa isana isada limitations samjin jarakpa tawbam khangdaba isana isagi khong je phajin jaraga thambai ta tawba jaga amada isaje confine tawraga phajal laga leibai ta feel tawrakani buko aduna ngasagi negative myam do thoraga afaba khara lakpa matam da isana afaba oirakani habse thajaba ngamdaba afaba sing do isana phajin jaraga grab tawba ngamhodaba gumba adugumba khara thengnarakpa yaibuko aduna isana hope ti mangbiganu hoi negative incident khari thengnarakpa yai April hariba mansida aduna section biu tawbatabu afaba khara sudum lakadaba leiduna afaba sing du su grab tawba ngamnanabu hotna biu haba advice se card tagi phangebako so pile sigi su reading se matang swaida loshinjarage stagi lawba yaba advice sing loshin biraga mathangi reading amu ngai minarase ngasiga yadi video se matang swaida loshinjarage. Thank you for watching. Stay tuned for more. Bye bye.